State asida khundaminariba Meitei, Kuki, Naga amadi Meitei Pangal gi nahasinggi oiba National Integration Tour Chief Minister Yumnam Khemchan lamthakre Assam Rifles ki mitheng makhada silliba National Integration Tour asi Manipur gi integration purakpa Tour amani Assam Rifles na state as leiriba furup khudingma ki nahasingbo amata oina punsinbagi thaudang ama lauriba asi yamna hena thaganingai ni haina CM Khemchan penba amadi tawbimal khangba utke IGR South ki mitheng makhada Kaithel Manbida leiba 9 Sector Assam Rifles na sinba National Integration Tour asi Kaithel Manbi Garrison dagi Chief Minister na lamthakhi tour adu lamthadringai mangoina na Chief Minister na tour adu da saruk yariba nahasing da khudol tambaga loina na tek takaidaba amadi mai pakpa khongchat ama oina ba thauzal pikhe thauramadu mari laina na Chief Minister Khemchana state asa thokiba irang adu da Assam Rifles na yamna hena proactive oiba role ama loduna awaba taraba Meitei amade Kuki kayabu safagadaba mafam singda puthokpagi thabak tawkhiba asi thagat ningaine state asida leiriba ahal oiraba mioi singna nungaitaba amadi pendaba kaya pumba kauthokpaga loina na ngak pi haibagi wakhalon thamduna tungi mirol singi aifanabagi dama khanba matham oire Assam Rifles ki tour asina Manipur bo amata oina punsinba oire haina phongdokhi बहुत खुशी की बात हुई कि नेशनल इंटीग्रेशन के लिए टीम जा रहा है बट आई have seen something like integration of Manipur. क्योंकि Assam Rifles during the crisis period of Manipur, I have knowledge that more than 47,000 cookies and Meiteis Assam Rifles ने सेव करके अपने अपने जगह में ले गए. उस बात के लिए बहुत धन्यवाद. नेशनल इंटीग्रेशन टीम में आप मणिपुर को इंटीग्रेशन करके ले जा रहे हैं, उस बात के लिए एक ताली बजाइए. तो मैं कहना चाहता हूं कि हम एल्डर्स लोग बच्चों की भविष्य खराब नहीं करना है. We should forgive and forgiveness to each other and let us peaceful and developed state.